Image Paodam yang tabiri basingbu ahan maktada Binita na taram noksabolo na kurumzari. Paodam masigi maroyo pau thamzari. National Doctors Day ki thoramda Vice President Binita Naidu na Dr. B.C. Roy ki mafamda ikai khumnaba utkre. More Hospital da COVID Care Center hangdoknabagi sem sariba sing ADC More L Manikanta na yengsinkre. Loinana Lumkan supna tong amasung tuishamol tong ising saibi ani miyangmi pukning singsiningai oirakli. Hauzik mapungoy Paulo Birasi. Doctor amasung physician singna chokthaba miyoiba jatibu seba tawriba sigidamakta makoibu thagatpagi July amada sahi khudingi National Doctors Day haina palan tawduna lakli. Kumse sahigi National Doctors Day gi theme na Lessen the Mortality of COVID-19 haibasini. Ahanba National Doctors Day lising example drama thoida hodokibani West Bengal gi Chief Minister Phaubo Oramlaba lebakna sakhangnaraba Dr. Bidhan Chandra Roy B.C. Roy gi pokpa amadi sibagi numit July amabu National Doctors Day oina palan tawduna lakli. Kumsi sahi asidi West Bengal government numit asibu state holiday oina lauthokrabani Vice President M. Binita Naidu na B.C. Roy gi mafamda ikai khumnaba utkre. Medical field chakhonabagi dama Dr. B.C. Roy na kathokiba thabak sing musing thakre miyoiba kanglupki dama ngamjaba seba doctor amasung physician sing buna tawduna lakli. Hauze coronavirus thengnabada mangjin thaba lanmi oina thabak tawribani Dr. Singbu miyamna ikai khumnabi pham thoi haiba wafam West Bengal gi CM Mamta Banerjee na phongdokhi. Kaksing district asida COVID-19 laisat sandorakpaga mari leyana ngasi July gi tangamagi nungthil pung ani phawbada laikhiba quarantine center summary report ki matungina district asigi COVID-19 confirm case 38 yore miyoi kunchani thoi amana narubadagi pharakre yankhai mangana active case ta leiri mafam taraum doina containment zone ni district asida apunba quarantine center kuntaruk haibadi community quarantine center kunmanga institutional quarantine center ama leibada mapalamdagi district asida Halakhiba inmate lising samapan humphumdoi leiraki makhoi manungda inmate lising sanipan tara-tareti quarantine matam loiduna amadi COVID-19 test tobada negative oibadagi mayumda discharge tokhiba aduga loyana COVID-19 positive oibadagi COVID care center gi isolation ward ta thamkhre hauze miyoi cham nifu tarukna community quarantine center da quarantine toduna leiri COVID care center kaksing dana miyoi kunmari layengli More Hospital ase COVID Care Center hangdoknabagi damak hauze kana samjin sajinbagi thabak chathari basingi phibam El Manikanta Additional Deputy Commissioner ADC More na yengsinkre COVID Care Center gi nauna samjiliba ka singi mong matau singsu yengsinki nakalamaromda coronavirus namaram oiduna lockdown amadi curfew tawkhibadagi India da panduna leramba Myanmar macha 13 ngasi maramda Myanmar da chathankre miyoi 13 adu More Hospital gi medical team na screening tawra matungda More da leiba integrated check post da se sang sing loisilaba matung maramda Myanmar da sangkhibani Myanmar da panduna leramba India macha amasu India da tholakre miyoi adu Indo Myanmar Friendship Bridge mayada medical team maduna screening tawraba tungda ICP da se sang loisilaba matung More gi electricity gas house da hangba quarantine center da quarantine tawnaba thamkre hairi Jiribam district ki Jiribam High Secondary School ki complex ta leiriba oja sing ki quarter dagi ngarang masak khangda miyoi singna physics ki lecturer oiba TS Gagarin Singha ki quarter dagi TV gas cylinder amadi ceiling fan sing huran kre lockdown tokibana maram oiraga Imphal East district ki masagi yumda leiringaida asumna oja sing ki pochai huran kiba sida school asigi teaching staff amadi non teaching staff singna nungaitaba phongdorakli amasung huran basing asi athubada phabiyo hairi Amaromda TS Gagarin Singha masana su Jiribam Police Station da report ama pikre hairi Thoubal Municipal Council Ward number 8 Thoubal Achobagi Councillor Waikhomong B Sanathoi Debina mahaki ward ki manungda leiba self help group ani amasung voter lising ani changwa da COVID-19 gi lockdown leiringai manungda
ꯊꯕꯛ ꯁꯨꯕ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯥꯛꯁ 2,500 ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯥꯎꯟꯁꯤꯂꯔ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯃꯥꯛꯁ ꯌꯦꯟꯊꯣꯛꯄꯒꯤ ꯑꯆꯝꯕ ꯊꯧꯔꯝ ꯑꯗꯨꯗ ꯀꯥꯎꯟꯁꯤꯂꯔ ꯁꯅꯥꯊꯣꯏꯅ ꯍꯥꯏ ꯀꯣꯚꯤꯗ-19ꯒꯤ ꯂꯣꯛꯗꯥꯎꯟ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯊꯕꯛ ꯁꯨꯕ ꯑꯃꯁꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯃꯥꯛꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯏꯁꯥ ꯏꯁꯥꯅ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯃꯗꯤ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯆꯦꯟ ꯑꯁꯤ ꯊꯗꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯁꯥꯃꯨꯔꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯧꯃꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯨꯞ ꯁꯥꯃꯨꯔꯧꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯥꯟꯅ ꯂꯨꯞ ꯑꯁꯤꯗ ꯃꯁꯥꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯃꯗꯤ ꯂꯧꯒꯤ ꯄꯇꯥ ꯄꯤꯈꯠꯈ꯭ꯔꯕ ꯂꯧꯃꯤꯁꯤꯡꯗ ꯌꯨꯔꯤꯌꯥ ꯍꯥꯔ ꯑꯇꯥꯕ ꯃꯃꯜꯗ ꯌꯦꯟꯊꯣꯛꯇꯨꯅ ꯐꯪꯍꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯂꯧꯃꯤꯁꯤꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯔ ꯐꯪꯍꯟꯅꯕꯁꯨ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯙꯥꯔ ꯀꯥꯔꯗ, ꯄꯇꯥ ꯑꯃꯗꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯂꯨꯞꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯤꯈꯠꯄꯤꯔꯛꯅꯕ ꯂꯧꯃꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯨꯞ ꯁꯥꯃꯨꯔꯧꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯅ ꯍꯥꯔ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕ ꯂꯨꯞꯇ ꯍꯥꯔ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯄꯨ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ JCILPSꯀꯤ ꯀꯟꯚꯦꯅꯔ YK ꯙꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯌꯦꯜꯍꯧꯃꯤ ꯀꯟꯅꯕꯒꯤ ꯏꯍꯧꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯤꯌꯥꯝꯅ ꯂꯝꯖꯤꯡ ꯃꯩꯔꯥ ꯃꯤꯡꯊꯣꯜ ꯄꯤꯈ꯭ꯔꯕ ꯁꯥꯄꯝ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯒꯨꯝ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯖꯨꯂꯥꯏ 9ꯗ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯛꯗꯥꯎꯟ ꯂꯩꯕꯅ 5ꯔꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯁꯦꯒꯥꯔ ꯔꯣꯗꯇ ꯂꯩꯕ JCILPS ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯀꯣꯚꯤꯗ-19ꯒꯤ SOP ꯉꯥꯛꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝ ꯑꯣꯏꯈꯤꯕ ꯑꯋꯥꯁꯤꯡꯗ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕꯗ ꯍꯩꯀꯠ ꯇꯝꯗꯨꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯃꯤꯌꯥꯝ ꯌꯥꯎꯅ ꯄꯥꯛ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯔꯣꯏ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯊꯧꯕ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯃꯩꯔꯥ ꯀꯠꯄꯤꯌꯨ꯫ ꯑꯊꯧꯕ ꯑꯁꯤꯒꯤ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯔ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯉꯁꯤ ꯐꯥꯎꯕ ꯁꯥꯕꯤꯗꯨꯅ ꯂꯩꯔꯤ꯫ 2015ꯗ ꯔꯣꯕꯤꯟ ꯍꯨꯗ ꯂꯩꯈꯤꯗꯕꯒꯤ ꯃꯇꯨꯡ ꯁꯔꯀꯥꯔ ꯑꯃꯁꯨꯡ JCILPSꯀꯤ ꯃꯔꯛꯇ ꯌꯥꯅꯈꯤꯕꯗ ꯅꯤꯡꯁꯤꯡ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯁꯥꯅꯕ ꯑꯆꯪꯕ ꯁꯦꯟꯐꯝ ꯂꯩꯉꯥꯛꯅ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯌꯥꯅꯈꯤꯕꯅꯤ꯫ ꯁꯔꯀꯥꯔꯗ ꯁꯥꯕꯤꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ JCILPSꯀꯤ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤ ꯊꯕꯛ ꯆꯪꯁꯤꯟꯕ ꯍꯧꯔꯦ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ, ꯃꯣꯔꯦꯜꯂꯤ, ꯐꯤꯖꯤꯀꯦꯜꯂꯤ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯂꯩꯔꯣꯜ ꯆꯟꯈꯤꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯅꯤꯡꯁꯤꯡ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯩꯀꯠ ꯇꯝꯃꯒ ꯑꯄꯤꯛꯄ ꯃꯤꯁꯤꯡ ꯌꯥꯝꯗꯅ ꯑꯩꯈꯣꯏ ꯍꯩꯀꯠ ꯇꯝꯕꯒ ꯂꯣꯏꯅꯅ ꯑꯄꯠꯄ ꯊꯧꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯃꯍꯧꯁꯥꯗꯧꯅ ꯑꯩꯈꯣꯏ ꯄꯥꯛꯅ ꯁꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯗꯨꯒꯨꯝꯂꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨ ꯌꯧꯅ ꯄꯥꯡꯊꯣꯛꯆꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯩꯕꯤꯔꯤꯕ ꯌꯦꯜꯍꯧꯃꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯌꯥꯎꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯅ ꯑꯁꯤꯒꯨꯝꯕ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯤꯗꯃꯛ ꯑꯩꯈꯣꯏ JCILPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣই ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯁ꯭ꯇꯦꯠꯁꯤꯗ ꯊꯥ 3 ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯇꯔ-ꯗꯤꯁꯇ꯭ꯔꯤꯛ ꯕꯁ ꯁꯥꯔꯚꯤꯁ ꯆꯦꯟꯕꯗ ꯁꯔꯀꯥꯔꯅ ꯑꯌꯥꯕ ꯄꯤꯈꯤꯗꯕ ꯑꯗꯨ ꯉꯁꯤꯗꯒꯤ ꯏꯟꯇꯔ-ꯗꯤꯁꯇ꯭ꯔꯤꯛ ꯕꯁ ꯁꯥꯔꯚꯤꯁ ꯆꯦꯟꯕꯗꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯁ ꯑꯃꯒꯤ ꯁꯤꯠ ꯀꯦꯄꯥꯁꯤꯇꯤꯒꯤ ꯇꯪꯈꯥꯏꯗ ꯄꯦꯁꯦꯟꯖꯔ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯕꯗꯒꯤ ꯕꯔꯃꯥ ꯁꯨꯒꯅꯨ ꯔꯣꯗ ꯕꯁ ꯁꯥꯔꯚꯤꯁꯇꯤ ꯚꯔꯥꯒꯤ ꯂꯩꯈꯥꯏ ꯁꯔꯀꯥꯔꯒ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯥꯔꯚꯤꯁ ꯍꯧꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯑꯃꯗꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯕꯁ ꯄꯥꯔꯀꯤꯡꯗ ꯏꯝꯐꯥꯜꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯐꯥꯎꯕꯒꯤ ꯕꯁ ꯁꯥꯔꯚꯤꯁ ꯃꯍꯧꯁꯥꯒꯨꯝꯅ ꯍꯧꯔꯦ꯫ ꯄꯦꯁꯦꯟꯖꯔꯗꯤ ꯍꯥꯟꯅꯒꯨꯝꯅ ꯊꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯤꯗꯤꯝ ꯕꯁ ꯁꯥꯔꯚꯤꯁꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯁꯔꯀꯥꯔꯅ ꯄꯤꯕ ꯒꯥꯏꯗꯂꯥꯏꯟ SOPꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯠ ꯑꯃꯗ ꯄꯦꯁꯦꯟꯖꯔ ꯑꯃꯃꯝ ꯐꯝꯍꯟꯗꯨꯅ ꯃꯥꯁꯛ, ꯍꯦꯟꯗ ꯁꯦꯅꯤꯇꯥꯏꯖꯔ ꯇꯧꯗꯨꯅ ꯄꯦꯁꯦꯟꯖꯔꯁꯤꯡ ꯕꯁꯇ ꯐꯝꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯩꯁꯥꯝꯄꯥꯠꯇ ꯕꯔꯃꯥ ꯁꯨꯒꯅꯨ ꯕꯁ ꯁꯥꯔꯚꯤꯁꯀꯤ ꯊꯧꯃꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯕꯤ ꯑꯁꯤꯗ ꯁꯥꯔꯚꯤꯁ ꯇꯧꯕ ꯁꯔꯀꯥꯔꯅ ꯑꯌꯥꯕ ꯄꯤꯔꯕꯁꯨ ꯍꯧꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯗꯤꯖꯜꯒꯤ ꯃꯃꯜ ꯂꯤꯇꯔꯗ ₹60 ꯄꯤꯔꯤ꯫ ꯁꯤꯠ ꯑꯃꯗ ꯄꯦꯁꯦꯟꯖꯔ ꯑꯃꯃꯝ ꯐꯝꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯕꯁ ꯚꯔꯥꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤ꯫ ꯁꯔꯀꯥꯔꯒ ꯚꯔꯥꯒꯤ ꯇꯪꯗꯥꯡꯕ ꯑꯃ ꯂꯦꯞꯂꯕ ꯇꯨꯡꯗ ꯁꯥꯔꯚꯤꯁ ꯍꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯈ꯭ꯋꯥꯏꯔꯝꯕꯟꯗ ꯀꯩꯊꯦꯜ ꯐꯝꯕꯤ TSP ꯁꯛꯃꯆꯥꯅ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯁꯤꯡ ꯐꯝꯕ ꯌꯥꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯁꯦꯝꯗ꯭ꯔꯕꯗꯤ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯒꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯀꯤ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯏꯃꯥꯁꯤꯡꯅ ꯀꯩꯊꯦꯜ ꯐꯝꯕ ꯍꯧꯔꯒꯅꯤ꯫
Wafam asing asi nungtil khwarambang kaithal manungda pamuising unaba amada kaithal phambi TSP sak masana phongdokibani mahana makha takibada tha ahum hena kaithal phamdabadagi kaithal phambisina thainariba awaba kudong chadabasing lengana karimata khangbidabadagi ima singna phireb asi lorokpani lengana phamba yakiroi panghaida haiba kaithal phamdaba nomonomagi henjilakpadagi tawpham khangdana awaba khamthengle lengana niyamagi makhada kaithal phamanbiu haiki Trainee Union Dian College of Teachers Education Imphal gi serolda hokiba June 13 amasung 30 da mahiroi singi luk amana thadorakpa serolga mari leyana union na wafam khara thamlakli college asigi regular principal hapa union gi apambani hojik lairiba principal asi lising taru ki March da court na appoint torakibani in charge principal na thau pubadagi college asi lekha tahale haibasi thamoi sengna yaningde college asi thamlakpadagi hojik pauba academic atmosphere da kaiba mata thokdri hojik NCT ina regular ozawat padagi recognition kakrabani lising ani kunmathoge admission process toba yadana leiri luraba phibam asida mairoi lupsinga punna phamina bagi tanja ama amadi trainee union na athu badalo jaragani masida mairoi lup kudimana saruk yanaba puning jingsinjari hairi Angawadi worker maso helper singi hakot kiba honorarium pitokpada social welfare department ki makhada paikhatpa ICDS project singi official kharana sel lowi haina Bharatiya Mazdur Sanghana Maral Sibagi Pau ama mamang tha June 16 local Delhi singda phongkibaga mari leyana kanagumba ICDS ki project ki officer singna asigumba thabaga chathaba yaurabadi tha sigi tang ahum phawbada director social welfare da surrender togodobni haina Director Social Welfare na thokpa serola mana hairi serola samakha taraduna kanagumba na asigumba corrupt officer asigi matangda kudam sangdangoloyana pau piraklabadi matik chaba reward pigani hairi Technopal district ki manung chana aimol kanglomna khundariba lamdam asigi yamnamak ningthiraba miyangi pukning chingchiningai oiraba ising saibi waterfall ani lungkang sukna tong amasung tuishamol tongna miyambu pukning chingchinhauri Aimol lolda tong aduga Manipuri lolda ising saibi haibani lungsang chukna tong amasung tuishamol tong asi langkoiba singa laktuna miyengpham oiraba horakle lukang suna tong amasung tuishamol tong ising saibi waterfall ani asi palel kaithaldagi khanongpokta kilometer 15-13 lom chatlaga lei mahusagi phajaba kayana thallaba ising saibi ani asi yamna naknaba mafamda leibana ayuk anganbadagi chatlaga animak yengluraba tungda adumak Handorakpa thorakpasu yai ising saibi animal toksarok turelda itinpham oiribani aimol ge ahal amana phongdorakpada miyamne ising saibi hainariba si aimol ge londadi tong haina su khangnei lakwang sukna hairiba ising saibi asigi manipurda nungchap anigi marakta iput oina ising thorakpa natraga saitharakpa adubuni haina phongdorakhi aduga tuishamol hairiba ising saibi asina manipuri lolda singi ising horak phonggi maton haina khangnei Lokong sona ising saibi asi pit yang khairong wangba nungani gi karaktagi ising saitharakpani aduga tuishamol hairiba ising saibi asi sarakna pit humdra rong gi sangda wangba maphamdagi ising saitharakpani ising saibi anima asi yamna su lapna dabana miyamna yengbada hena puning chingsimphamsu oiri lambi thongi phibam asigi hojingmaki oinadi ningthina sembidribana tawsamol turel gi matung induna kilometer 5 romdi Khongna adventure trekking gi mawongda khongna satpagi mathau tajarabasu ahanbadadi khungi pakhang leisabi sing khaktamakna satnaramlabasu hojikti miyoi kya ising saibi ani asi yengnaba lakpa honare ising saibi ani asigi manungda lokang sukna hairiba sidi kumbi kalen naidana ising adumak saithaduna lei tuishamol hairiba ising saibi asimadi June July dana hena ising saitharakli Hojikti ising saibi asigi horokpamda uwayan thalakpana kalengi matam April May dadi ising saitharakpa si kaya uba phangde Manipur lenga ki tourism loisangna miyeng sangbiduna tuisharok turel gi torban singkhongda kilometer 5 longi lambi ama sembirabadi mahusagi phajaraba kaya galoyana miyamna thoina hena khangbi ubidana leiriba lakwang sukna amasung tuishamol ising saibi gi phajaraba kaya du soidana Manipur gi khaktana tana malemgi Leiba kaya dagi lamkoiba kaya nampham asa laktuna lamkoiba singi mafam ama oina Manipur lengana sangat pirabadi lamdam adomda khundariba miyamgi semilon khara makhaidi phagahanba ngamgani haibagi thajabasu lei haina phongdonarakli ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯑꯅꯤꯒꯤ ꯋꯥꯏꯅꯕ ꯀꯥꯔꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥ ꯈꯪꯅꯕꯁꯤ ꯋꯥꯇꯔꯐꯣꯜ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯗꯤ ꯇꯣꯡ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯩꯃꯣꯜ ꯂꯣꯟꯗꯗꯤ ꯇꯣꯡ ꯍꯥꯏꯅ ꯈꯪꯅꯩ
masi ekoigi palel degina kilometer 35 gi chang oiba jai haina khali aduga lokchap asina kilometer 2-3 gi chang sumaina le matam kuina gi matungdadi hairiba lok si ising nam chaurami hojik ekoi makna phamdi ba mafamsi tawsrok river ko ne tawsrok si mafamsi dagi chen tharaga ekoigi palel gi ariba thong adu ta khibni sengwai turenga join tawni aduga hojiki ekoigi river sina low pari chahum chamari gi supply tawni sigi maru sina government gi side te gi jensin biradi lambi asisu sendi ba jai aduga usi kaptre di ising si sum marang kaina phangni haida khajai All Kakse Students Union Aksuna U Pambi Sing Kanabagi Pandamda Mahiroi Singi Oiba U Thabagi Sangdamnaba Ama Handak Sahigi Ban Mahasab Tagi Horaga Aksuna Sindana Pangtholagani Mahiroi Singda Environment Pumapung Phana Nungsibagi Wakal Senaba Pangthokadoriba Sangdamnaba Sida Class 12 Phawagi Mahiroi Singna Saruk Yaba Yagani Mahiroi Singna Masa Masana Thaningba U Pambi Sing Adugi Maming School Class Laifamna Singbadu Lakliba July Gi Tang Manga Phawada Aksugi members Singi WhatsApp number 8414991625 amuka suhana 8414991625 ki kuthangda ming pisalakpa yagani loyana mahiroi sina masa masagi uwadu thabagi photo WhatsApp ki kuthangda tharakadabani lakadaba mathang sahi phawada phajana seba tawduna using adu hinganba ngamba mahiroi singda mathang sahi 2023 gi July 12 da akhanana mana piduna ikai khumnagani Hairiba Sangdamnaba Sida Kaksingi Manungda Leiriba Mahiroi Singna Saruk Yabiduna Environment Kanbada Akhoi Punamangna Thaudang Lominarasi Haina Aksugi Maikaidagi Appeal Taurakli Kaksingi Ward number 12 ke Manung Chana Leiba Ayangbung Parengi Pungning Huna Phajaba Sigidama Pareng Asigi Development Committee da N Munal Maitaina Pungning Thaugatpaga Loinana Selgi Mateng Pangkre Ngasigi Pungning Thaugatpagi Thoramaduga Marilena N Munal na haikibada Ngasi Ayangbung Parengda Unity Laina Sengot Jariba si Aikoi Kudingna Tamjaningai ni Pareng asigum lamdam asigi pareng kudingna sengot minaba tarabadi ngasi Manipur India gi manungda khwaidagi phajaba state ama soidana oigani hojik July thasi uwa thabagi khwaidagi chanaba matam oibana Kaksingi pareng kudingna isagi pareng singbu sengot minasi amadi Kaksingna 2013 ta most cleanest town gi phangkiba mana adu matam suppagi oina kanduna thamlasi haina en munalna makhatana haiki Phajaba amadi unity laiba mafamdagi thorakpa mi phawba miyamni kai khumnai uwa thajinduna asangamangi phajaba sina pura dalangi phajabadagi saruk chama heli maramasina ban mahosab talising ni kun lakpada mipum khuding ujara amam oirabasu thajin biduna hawalasi amadi phajaba manipur ama ohelasi haina en munalna appeal taurakli Kaksingi Ayangbung Parengdi aikoi development committee na ona jadana Hajakraba aikoi saktam ama haiba tare masima Kaksingda lairiba pareng pundamangna sigi stage da hona bangam batarga ai chokthuna haiba ngangani madudi pithibing manungda Kaksingna khwaidagi phajaba lamdam mamu oigani haidana mayam su uta laktina yengbiu matam sangni mamangdagi thamoing da khanjai akoi naw singsi ba khutna interest tawge haina ngasi si aina just a token of love maram de hojiki uthaba matamni maram asina Kaksingi praja punamakta aikoi su kaido weidamakta sumaina simgat loiduribano haibagi message ma pining jadana aina ai Kaksingi aikoi ki yang pareng de laiba Silinau Singhu encourage to boy na amadi mayamda message pigeoning that aina just token of love aikoi karimba khara sinabagi thorni adam aina message pigeoning badi aikoi punamak hona dana Kaksing che one of the most beautiful adum koi town mu hensi haibisi ai mayamda Ladakh ta thokiba India amasung China gi marakta ungkhanaba laikiba thodoki matangda lebak ani gi lanmi gi top officer singi marakta warasin puraknaba ngarang June 13 da wari sanakre makhataba meeting phambasuma thautari haina government na phongdarakli Ladakh ki Galwan Valley da thokiba hingsa gi thodokta dakalani makta asiana thoki commander ama yauna Indian lanmi kun sikhi China gi maikaidana colonel ama yauna Chinese lanmi ni phu manga sikhi hairi thokriba thodo da miyeng thamduna wari sanakibani hairi aroibada maroy pom kana pijari National Doctors Day gi thoramda Vice President Ben Can Naiduna Dr. B.C. Roy gi mafamda ikai khumnaba utkre More Hospital da COVID Care Center hangdoknabagi sem sariba sing ADC More L Manikantana yengsinkre Loinana Lumkan supna tong amasung Tuishamol tong ising saibi ani miyangmi pukning singsiningai oirakli
ngasi gidi paujam pijaba matang ase loisinjare miyeng tabiriba singbu amuka hana kurumjari.